ngasi February gitang taraga taruk English singani kunga manga Falgun gi mari Phairen gi taraga mapan ni panba Nongmai jing numit na lakpag iroy na na Yahen ba Brahma gi Wahang pokum gi thoram Khwai punamaki Wahang singaloy na na Pudu na laksari Ahan bada khwai punamakpu Thagatsari Amadi kurumjari Loina na ngasigi wahang pokum laukatsari Ngasigi ahan bu oina laukatsari bu wahang ngasi Tampamani Sarma Aigyagi pokum tabada yamna nungaijay Khangdaba kayabu takpi bagidamag Aigyabu thagatsari Yamna nungaijay tampamani Aikoy maikay dagaso Aikoy na tauzari ba tauram masibu tabiraba matungda Nungay haina Thagat pibagaloy na na Kurum birak bagidamag Aikoy maikay dagaso Thagat sabagaloy na na Kurum birak pataram-taram na Uksari Bawa na Tampamani bu matam supagawin na Tauzan biba Uirasano Tayo narakpadang sige anis subadam glokhatsari ba Wahang asana medha sarme. Tagpiu medha gari aning apamba pungdupiu aigya sani deva kurum zabada damini ima yauna kurum gadabani haibadu amukta hanna takpirak bayagadra. Takpirak labadi yamna nungay jagani thagatsari aigyabu. Medha takpirak liba wapamasi hoy mamangdasu thamjakre adubo mukahana pukhat pirak labanina damini haibase sani debagi magi loinabini chanatoybini sani debagi anisubinupini magi mamingsi manda hairagasu khangnabini gandharbi ningulni magasi Matamamada Sani Devana Shiva Pujagi Thawai Yauna Leikidana Damini Magi Manai Shibu Thawai Rutaba Adudagi Damini Manda Haidibi Bemasna Sau Kradana Nangna Aigi Miraiba Aibu Thawai Dabasina Maram Odana Matungda Handak Thoiba Sigumna Ibu Matung Hek Thawirak Tabataragadi Nangi Miyeng the Lady Basakti Punamakado Mangbo Oyu Sumodana Pikiba Damini Sapasida Mahadevana Ayaba Sanbi Kiba Aduna Maram Odana Sani Devasi Damini Ibe Masigi Minga Yauna Sani ki mapamda akoy ne hek kurum jarakba karigum matang katsaba matamduda sani debasi aina somda damini du pen na ba damini bu nungsina sonjarabanina damini du aigi for de lebi bai batare adal damini du na aigi for de lebi rabanina damini ga loina na kurum pakanda ngasai ki sani debasi soidana aigi wadu ta da bayaroi do Sugumbagi nungda leiba wapam adubu mamangi wahang pokum singdasu thamjakibani aduga medha sarmina makhatana amaga takpirak libasina aigyagi lepham takpiyu haibasibasu takpirakpa aikogi lepham se mamangdasu kayarakanna thamjakre adubu amukasu hana medhagi damag yengaga thamjari aikogi lepham de kaksing turial wangma mamdo maikaina Kwaina karak kamane na khangna biba Kaksing Garden haiba maikay adongi site liba adugumba mapamda leijabani haina medha sarmi ki mapamda aikogi address thamjari Tainarak pangasigi ahum suboy na lokatsari basina usarani huidrom Takpi usarani kari karamba wapam Hare Krishna Ojabu kurumjari Aikogi maikay dagaso Hare Krishna Kurumbirak pataram taram na uksari
ꯈꯪꯗꯕ ꯀꯌꯥꯕꯨ ꯈꯪꯍꯟꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯍꯟꯕꯤꯔꯦ ꯃꯁꯤꯒꯤꯗꯃꯛ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯕꯤꯌꯨ ꯑꯩꯒ꯭ꯌꯥ ꯊꯥꯒꯠꯆꯔꯤ ꯎꯁꯥꯔꯥꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ శ్రీ ꯚꯒꯋꯥꯟꯒꯤ ꯅꯥꯝꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯂꯣꯏꯅꯅ ꯊꯥꯒꯠꯄꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯔꯥꯝꯅ శ్రీ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯃꯤꯡꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯎꯁꯥꯔꯥꯅꯤꯒꯤ ꯃꯐꯝꯗꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ శ్రీ ꯚꯒꯋꯥꯟꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯊꯪꯗ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯣꯀ꯭ꯔꯝ ꯔꯦꯁ꯭ꯔꯤ ꯑꯩꯒ꯭ꯌꯥꯁꯤ ꯀꯨꯊꯤ ꯌꯦꯡꯕꯤꯕꯔꯣ ꯌꯦꯡꯉꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯖꯒꯦ ꯑꯣꯀ꯭ꯔꯝ ꯔꯦꯁ꯭ꯔꯤ ꯍꯣꯏ ꯀꯨꯊꯤꯁꯤ ꯌꯦꯡꯖꯩ ꯍꯥꯏꯖꯕ ꯇꯥꯏ ꯑꯩꯒꯤꯗꯤ ꯀꯨꯊꯤꯁꯤ ꯌꯦꯡꯕ ꯑꯣꯏꯅ ꯂꯥꯛꯄꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯄꯣꯁꯁꯤꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯨꯊꯤ ꯌꯦꯡꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯩꯃꯤꯟꯅꯁꯤ ꯌꯥꯝ ꯀꯨꯞꯅꯃꯛ ꯈꯪꯉꯨꯕ ꯉꯝꯗ꯭ꯔꯒꯁꯨ ꯖꯟꯃꯀꯣꯁꯇꯤ ꯍꯥꯏꯕꯁꯤꯗ ꯅꯨꯃꯤꯠꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯅꯩꯅꯕ ꯑꯩꯒꯤ ꯅꯤꯇꯤꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯊꯥꯒꯤ ꯆꯍꯤꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯑꯣꯏꯔꯛꯀꯗꯕꯁꯤꯡ ꯑꯗꯨ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯄꯣꯁ ꯈꯔꯁꯨ ꯊꯥꯒꯠꯆꯈꯤꯕꯗꯨꯅꯤ ꯍꯣꯏ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯗ ꯌꯦꯡꯕꯤꯔꯒ ꯅꯩꯅꯕꯤꯕꯗꯨ ꯈꯪꯕꯗ ꯋꯥꯒꯅꯤ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯨꯊꯤꯗꯨ ꯌꯦꯡꯕ ꯌꯥꯏ ꯌꯨꯝꯗ ꯂꯥꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯅꯝꯕꯔꯁꯤꯗ ꯏꯁꯥꯒꯤ ꯖꯟꯃꯀꯣꯁꯇꯤꯗꯨ ꯊꯥꯕꯤꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯇꯥꯏꯝ ꯑꯣꯐ ꯕꯥꯔꯠ ꯄ꯭ꯂꯦꯁ ꯑꯍꯨꯝꯁꯤꯈꯛ ꯏꯔꯒ ꯊꯥꯕꯤꯔꯛꯂꯒꯁꯨ ꯑꯗꯨꯃꯛ ꯌꯦꯡꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯔꯦꯁ꯭ꯔꯤꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯉꯥꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯥꯖꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯇꯥꯛꯄꯤꯌꯨ ꯔꯥꯖꯦꯟ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯁꯨ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯖꯟꯃꯀꯣꯁꯇꯤ ꯌꯦꯡꯅꯔꯤꯕꯒꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯀꯦꯂꯦꯟꯗꯔ ꯌꯦꯡꯂꯒ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯂꯒ ꯌꯥꯗꯕ꯭ꯔꯥ ꯔꯥꯖꯦꯟ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯣꯏ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯀꯨꯊꯤ ꯌꯦꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯝ ꯑꯣꯏꯅ ꯆꯠꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯔꯨꯔꯒꯗꯤ ꯀꯨꯊꯤ ꯌꯦꯡꯉꯨꯗ꯭ꯔꯕꯁꯨ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯉꯒ ꯍꯦꯛꯇ ꯍꯣꯡꯕ ꯌꯥꯔꯦ ꯑꯗꯨ ꯌꯦꯡꯅꯔꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯀꯔꯤꯅꯣꯅ ꯍꯥꯏꯕꯗ ꯔꯥꯖꯦꯟ ꯑꯩꯈꯣꯏ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯌꯦꯡꯕꯁꯤꯁꯨ ꯌꯦꯡꯕꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯅꯤꯗꯨꯒꯤ ꯑꯍꯥꯟꯕ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯛꯄ ꯃꯇꯝꯗꯨꯗ ꯕꯣꯔ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯀꯨꯁꯇꯤꯁꯤ ꯃꯥꯡꯖꯧꯅꯅ ꯌꯦꯡꯕ ꯌꯥꯝ ꯐꯩ ꯃꯥꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯄꯨꯟꯁꯤ ꯑꯃꯒꯤ ꯈꯣꯡꯆꯠ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯒ꯭ꯔꯍ ꯅꯈꯦꯇ꯭ꯔꯒꯤ ꯈꯣꯡꯐꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯄꯛꯅꯔꯝꯗꯕ ꯌꯦꯠꯅꯔꯝꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯂꯩꯅꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯌꯦꯡ ꯇꯨꯡꯗ ꯑꯉꯛꯄ ꯐꯪꯅ ꯃꯨꯛꯅꯔꯛꯄ ꯌꯦꯛꯅꯔꯛꯄ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯅꯥꯛꯇ ꯆꯠꯅꯔꯛꯄ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯙꯥꯔ ꯂꯩꯔꯛꯇꯕ ꯃꯈꯜ ꯀꯌꯥꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯊꯣꯛꯍꯜꯂꯛꯏ ꯃꯗꯨ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯃꯥꯡꯖꯧꯅꯅ ꯌꯦꯡꯕꯤꯕ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯅꯨꯄꯥ ꯐꯪꯒꯗ꯭ꯔꯥ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯅꯨꯄꯤ ꯐꯪꯒꯗ꯭ꯔꯥ ꯃꯗꯨꯗ ꯐꯪꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯐꯪꯉꯣꯏ ꯑꯩ ꯑꯐꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯈꯔ ꯍꯦꯟꯅ ꯄꯛꯅꯖꯒꯗꯕ ꯑꯐꯕ ꯌꯦꯡꯍꯧꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ
ꯑꯃꯨꯛ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯌꯦꯡꯉꯤꯕꯁꯤꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕꯗ ꯅꯧꯅ ꯄꯈ꯭ꯔꯥ ꯂꯨꯈ꯭ꯔꯥ ꯇꯥꯎ ꯅꯠꯇ꯭ꯔꯒꯅ ꯄꯨꯟꯁꯤꯗ ꯃꯩꯁꯥ ꯂꯥꯡꯅ ꯑꯅꯤꯗꯨ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯍꯧ ꯑꯃꯗꯒꯤ ꯍꯦꯛꯇ ꯈꯠꯅ ꯆꯩꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯃꯈꯜ ꯀꯌꯥꯒꯤ ꯑꯣꯏꯔꯛꯀꯗꯕꯗꯨ ꯌꯦꯡꯊꯣꯛꯄꯤꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯆꯦꯟꯕ ꯆꯣꯡꯕꯗꯤ ꯇꯧꯔꯨꯔꯦ, ꯍꯣꯡꯗꯕꯗꯤ ꯌꯥꯔꯔꯣꯏ, ꯍꯣꯡꯉꯒꯁꯨ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯇꯤꯀꯥꯔ ꯑꯁꯤꯒꯨꯝꯕ ꯑꯔꯆꯥ ꯄꯨꯖꯥꯁꯤ ꯇꯧꯕꯤꯍꯧꯔꯒꯗꯤ ꯃꯥꯒꯤ ꯄꯛꯅꯗꯕꯒꯤ ꯂꯩꯔꯝꯃꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯌꯦꯠꯅꯕ ꯂꯩꯔꯝꯃꯤꯕ ꯗꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯆꯔꯒꯗꯤ ꯆꯥꯎꯔꯥꯛꯅ ꯊꯣꯛꯂꯛꯀꯗꯕ ꯑꯋꯥꯕ ꯃꯈꯜ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯕ ꯌꯥꯏ꯫ ꯃꯗꯨꯅ ꯌꯦꯡꯃꯛ ꯌꯦꯡꯍꯧꯗꯅ ꯑꯅꯤꯗꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯇꯧꯕꯤꯍꯧꯒꯗꯕ ꯄꯨꯖꯥ ꯅꯠꯇ꯭ꯔꯒꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯇꯧꯕꯤꯍꯧꯒꯗꯕ ꯄꯨꯖꯥꯗꯨ ꯇꯧꯍꯧꯗꯅ ꯍꯣꯡꯈ꯭ꯔꯕꯅꯤꯅ ꯇꯨꯡꯗ ꯍꯌꯦꯡ ꯅꯤꯡꯉꯝꯃꯛꯇꯕ ꯃꯑꯣꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯗꯨꯗꯒꯤ ꯄꯨꯟꯁꯤꯗꯨ ꯍꯦꯟꯅ ꯃꯩꯁꯥ ꯂꯥꯡꯕ ꯃꯑꯣꯡ ꯀꯌా ꯑꯣꯏꯔꯛꯏ꯫ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯟꯖꯍꯧꯅꯅꯕꯒꯤꯗꯃꯛꯅꯤ ꯀꯨꯁꯇꯤ ꯌꯦꯡꯕ ꯍꯥꯏꯗꯅ ꯌꯦꯡꯅꯔꯤꯕꯁꯦ꯫ ꯃꯗꯨꯕꯨ ꯀꯌꯥ ꯊꯧꯑꯣꯏꯗꯕꯁꯤꯡꯅ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯗ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯐꯕꯁꯨ ꯌꯥꯎꯒꯅꯤ, ꯃꯔꯥꯏꯕꯛ ꯐꯕ ꯇꯥꯟ ꯆꯥꯔꯨꯕꯗꯤ ꯑꯗꯨꯝ ꯐꯅꯤ, ꯑꯗꯨꯒ ꯃꯔꯥꯏꯕꯛ ꯅꯦꯝꯕ ꯇꯥꯟ ꯆꯥꯍꯧꯗꯕ ꯀꯥꯡꯕꯨꯗꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯀꯨꯁꯇꯤ ꯌꯦꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯅꯤ, ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ 6ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯎꯃꯥ ꯑꯔꯥꯝꯕꯝ꯫ ꯇꯥꯛꯄꯤꯌꯨ ꯎꯃꯥ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ, ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯥꯖꯕꯗ ꯈꯪꯗꯕ ꯃꯌꯥꯝ ꯈꯪꯖꯍꯧꯏ, ꯊꯦꯡꯛ ꯌꯨ꯫ ꯎꯃꯥ, ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯈꯪꯖꯍꯧꯏ ꯍꯥꯏꯕ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄꯤꯔꯛꯄ, ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯟꯗꯣꯛꯆꯕꯒꯤ ꯀꯥꯟꯅꯕꯗꯨ ꯐꯪꯖꯔꯤ ꯍꯥꯏꯅ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯎꯃꯥꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯎꯃꯥꯕꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯪꯒꯣꯜ ꯄꯤꯅꯕꯒꯤꯗꯃꯛ ꯊꯧꯖꯥꯟ ꯅꯤꯖꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 8ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯦꯔꯦꯅꯥ꯫ ꯁꯦꯔꯦꯅꯥꯁꯤ ꯃꯥꯒꯤ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟꯗ ꯂꯩꯕ ꯃꯤꯡ ꯑꯗꯨꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯇꯁꯦꯡꯅ ꯋꯥꯍꯪ ꯑꯁꯤꯕꯨ ꯄꯨꯈꯠꯄꯤꯔꯛꯏꯕꯗꯤ ꯐ꯭ꯔꯣꯝ ꯁꯣꯏꯕꯝ ꯔꯟꯖꯤꯠ, ꯂꯩꯍꯧ ꯄꯛꯄꯤ, ꯍꯥꯏꯂꯥꯀꯟꯗꯤ, ꯑꯁꯥꯝꯗꯒꯤ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯏꯕꯤꯔꯛꯏ꯫ ꯇꯥꯛꯄꯤꯌꯨ ꯔꯟꯖꯤꯠ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯈꯨꯔꯨꯝꯖꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯂꯝꯗꯝ ꯇꯥꯝꯅ ꯈꯨꯔꯨꯝꯕ ꯑꯣꯛꯆꯔꯤ꯫ ꯑꯣꯖꯥꯕꯨ ꯋꯥꯍꯪ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯑꯣꯖꯥꯕꯨ ꯃꯧ ꯊꯤꯖꯤꯟꯕꯗ ꯆꯪꯂꯛꯄꯗ ꯆꯨ ꯄꯥꯝꯕꯤ ꯂꯐꯨ ꯄꯥꯝꯕꯤꯒ ꯑꯅꯤꯃꯛ ꯑꯣꯛꯍꯜꯂꯤꯕꯒꯤ ꯃꯔꯝ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ, ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯁꯣꯏꯕꯝ ꯔꯟꯖꯤꯠ, ꯍꯪꯕꯤꯔꯛꯏꯕ ꯇꯥꯛꯄꯤꯔꯛꯏꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯨ ꯂꯐꯨ ꯃꯈꯣꯏꯁꯤ ꯃꯪꯒꯣꯜꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯃꯛꯇꯅꯤ ꯍꯥꯏꯗꯅ ꯕꯦꯗꯅ ꯁꯤꯗꯥꯟꯇ ꯄꯤ꯫ ꯆꯨ ꯄꯥꯝꯕꯤꯒꯤ ꯃꯐꯝꯗ ꯑꯊꯨꯝꯕ ꯑꯃꯗꯤ ꯃꯪꯒꯣꯜ ꯑꯣꯏꯒꯗꯕ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯄꯤꯕ꯫ ꯑꯗꯨꯅ ꯕꯦꯗꯒꯤ ꯋꯥꯐꯝꯗ ꯂꯨꯍꯣꯡꯕ ꯃꯇꯝꯗ, ꯂꯂꯤꯇꯥꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯕ꯭ꯔꯍ꯭ꯃꯥꯅ ꯆꯨꯁꯦ ꯂꯂꯤꯇꯥꯒꯤ ꯃꯐꯝꯗ ꯄꯤꯈꯤꯕ꯫ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯆꯤꯟꯅꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗꯣ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯒꯤ ꯚꯥꯕꯁꯤꯗ ꯄꯤꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩ꯫ ꯑꯃꯔꯣꯝꯗ ꯆꯨ ꯍꯥꯏꯕꯁꯤ ꯃꯪꯒꯣꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯕꯦꯗꯒꯤ ꯋꯥꯐꯝ ꯈꯛ ꯅꯠꯇꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯆꯨꯒꯤ ꯃꯁꯥꯗ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯃꯆꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯂꯣꯟꯗ, ꯃꯦꯗꯤꯀꯦꯜꯒꯤ ꯇꯥꯝꯗꯁꯨ ꯃꯉꯣꯟꯗ ꯀꯥꯟꯅꯕ
न्यूट्रिशन वैल्यू मैम यावरी मदुना मरम ओइदना सु हाइबसी अफब पोषक अमनी अदुगा लफु हाइबसिसु बेदगी लोंद करी हाय लक्ष्मी नारायण अनिगी अपुनब सक्तमनी हेदना लफु हाइबसि मंगोल बस्तुनी मंगोनगी मसकनी अदुना मांगोंदसु हिदाक कानब मचन मैम अम यावरी अदुना दैव कर्म रुचा पूजा खुदिमक्ता लफु हाइबसि अयाम मतमद सिजनै अफमंगोलगी मतमदसु लफु अदुमक सिजनै अदुना हाइदिबा लफु अमदी सु अनिसिदा लफुदा अखोइगी ऑब्स्टेकल लाइब तारे अपन अयेक ओइरकदबा पुनमकदसु ngakthokpa ngambagi mangonda value mayam ama yawi hedana piri maramaduna mangolgi masakoiba kanabagi machan kayana thallaba hairiba su pambi amadi lafu pambi anisi okjaraga sangabadi thoidokna yumadugi makhada mauduna leiraba matamda apal ayet leitana nungsi sana sinana leinanabagi swabhab aduda masi thamnaba oigani haina sum oidana ranjit ki wafam sigi paukum thamjari thagachari wang pukhat pirakhibasigi dama aduga ngasigi nipan subada amuk lokhatsari basina nipa masa sagol se takpiu nipa masa kari karambu wafam hare krishna ujabu kurumjari हरे कृष्णा अखोगी माइकैदगिसु खुरुमबिरक्प ताराम तारामना ओक्सरी ताकपियु करी करम वाफम वहं खर पुखचरी मदुदी रावणना सुपार्शक उसे उबदा कीरिब करिगिनो रावणदी ब्रह्मागी बोरसु फंगलगा मरुल हुंबुंगंबा अदुगा मागी मिरितु तेन थाद्रिब मखै सिरोई हायरगा सुरपासक उसे असिना कयाम कन्बा मसिगी मरमदा सुगाइना ताकपिरउ निपा मसा यामना फजई सुमी रावणदो मागी मकुत्ता मरितु तेल लई ब्रह्मागी बोर लई शक्ति पुनमंगना तिल्लबा दुगुंबा रावणदुना सुपार्शक उबदा कीरुरिबगी मरम हाइबबु अतै नते मागी सिरोइदबा अमदि कनबा थौब मतिक मगुंदुना अमनी अकोइना ताखरे हौजिक पनबिरकपदबुदि मखादा पनबिरी रामायण की वारीसे तारकपदा रावण सीता पुबगी मतंग फाउब तारे हाइबगी वाफम मतंबी अदुबु रावण की दिग्विजय हाइबसी सीता हुद्रिंगी ममांगदा राम पोकद्रिंगी ममांगदा रावण दिग्विजय सत्खरबनी मतमदुदा रावण से कयारकन माइथीब नंगखिब अवाब फिबमद कयारक लैखरबनी अदुना अवाबदु पामदब हाइब तारे सुपार्शक उसे हाइबसी असंभव से नते मथौना शक्ति यामना लेबा अदुगुम उसेक नहीं अदुना मासे शक्ति लेबा उसेक ओइबनिना मागी मकुत सीद्रबसु मा अवाब खरदि तादौरी अमरोमदना अमु मा मसा अवाब ताबगी वाफमसे तोंगाना अमुक थमगा माना पुरीब सितादो करिगुंबदा मागी मखुबाक अदुदगी सुपार्शुतुन मुनखिब तारगदि मागी सीतादुबु मागी ओइगनी न खन्न पुरीब पोरदु मांगखिब याई मा मतोमदा लाकप खुंचत नतब सीतादु पुरग लाक मरमदुना मदुदा मागी मखुत्तगी सीतादु मंगनिंगदब मदुनसु रावणना सुपार्शक तौबुंगंबा शक्तिशाली ओइबा मतिक मंगान मयाम अदुगा लोइनना माना पुरीबदु मखोंग नामद इरोई कोटी याम गर्बजानी मखोंग नामदसु संतंगदगी यावदगी हामेंगदगी करोड़ करोड़ ने माना पायरग पुर लैबदु मागी मसा सारुंग अदुना फंदोकपदा समुद्र लंकादगिना भारत फाउबसी थुंगी हाइरिबा अदुगुंबा सुपार्शक आइन कबु सेक्तु मागी मगुंदुना
ꯔꯥꯕꯣꯟꯗꯨꯗꯤ ꯄꯤꯁꯛ ꯄꯤꯛꯅ ꯂꯩꯔꯦ ꯃꯒꯨꯟ ꯃꯌꯥꯝꯗꯨꯒ ꯏꯔꯣꯏꯅꯅ ꯁꯤꯇꯥꯗꯨ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯚꯥꯕꯇ ꯔꯥꯕꯣꯟꯗꯨ ꯀꯤꯕ ꯎꯠꯈꯤꯕꯅꯤ ꯁꯨꯝꯃꯣꯏꯗꯅ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯥꯛꯄꯤꯔꯛꯏꯕꯁꯤꯅ ꯕ꯭ꯔꯤꯟꯗꯥꯗꯦꯕꯤꯗ ꯀꯔꯤ ꯊꯥꯎꯅ ꯊꯥꯜꯂꯒ ꯃꯩ ꯀꯠꯀꯅꯤ ꯅꯤꯄꯥꯃꯆꯥ ꯕ꯭ꯔꯤꯟꯗꯥꯗꯦꯕꯤꯗꯤ ꯁ꯭ꯔꯤ ꯚꯒꯋꯥꯟ ꯕꯤꯁꯅꯨꯒꯤ ꯁ꯭ꯔꯤ ꯅꯥꯔꯥꯌꯟꯒꯤ ꯆꯥꯟꯅ ꯊꯣꯏꯔꯕꯤꯅꯤ ꯃꯕꯨꯡꯉꯣꯅ ꯄꯥꯝꯖꯕ ꯄꯣꯠꯇꯨ ꯃꯥ ꯑꯗꯨꯝ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣꯅ ꯘꯤ ꯂꯨꯄ ꯕꯔꯇꯤꯁꯤꯅꯤ ꯏꯕꯨꯡꯉꯣꯅ ꯄꯥꯝꯃꯤꯕꯁꯤ ꯑꯗꯨꯅ ꯘꯤ ꯂꯨꯄ ꯕꯔꯇꯤ ꯄꯥꯝꯕ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯏ ꯆꯥꯟꯅꯕꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯑꯣꯏꯕꯅꯤꯅ ꯕ꯭ꯔꯤꯟꯗꯥꯗꯦꯕꯤꯁꯨ ꯃꯁꯥꯅ ꯘꯤ ꯂꯨꯄ ꯕꯔꯇꯤꯗꯣ ꯃꯗꯨ ꯊꯥꯟꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝꯁꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯝꯕꯤꯔꯛꯂꯤꯕꯁꯤꯅ ꯑꯩꯍꯥꯛꯇꯤ ꯋꯥꯔꯤ ꯇꯥꯕꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯅ ꯔꯥꯕꯟꯅ ꯁꯤꯇꯥ ꯄꯨꯕꯒꯤ ꯃꯇꯥꯡ ꯌꯧꯗ ꯉꯥꯏꯔꯤ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯅꯤꯄꯥꯃꯆꯥ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯔꯥꯃꯥꯌꯟꯒꯤ ꯁꯦꯔꯤꯌꯦꯜꯕꯨ ꯃꯊꯪ ꯁꯤꯠꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯥꯕꯤꯔꯛꯄꯒꯤ ꯃꯑꯣꯡꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯚꯒꯋꯥꯟꯒꯤ ꯅꯥꯝ ꯇꯥꯖꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯃꯥꯡꯕ ꯂꯩꯔꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯚꯒꯋꯥꯟꯒꯤ ꯅꯥꯝꯅꯤ ꯍꯥꯏꯗꯅ ꯁꯥꯁꯇ꯭ꯔ ꯃꯁꯥꯃꯛꯅ ꯑꯗꯨꯝ ꯊꯝꯖꯕ ꯋꯥꯐꯝꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯏ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯊꯣꯏꯗꯣꯛꯅ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯄꯦꯟꯕꯤꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯔꯣꯏꯕꯗ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 9 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯖꯣꯁ RWIWD ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯋꯥꯍꯪꯁꯦ ꯈꯖꯤꯛꯇꯤ ꯃꯔꯤ ꯂꯩꯅꯗꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯈꯪꯖꯅꯤꯡꯕꯒꯤꯅꯤ ꯃꯤꯑꯣꯏꯕꯅ ꯀꯟꯅ ꯅꯥꯔꯛꯂꯕ ꯃꯇꯝꯗꯇ ꯒꯣꯄꯥꯜ ꯁꯍꯁ꯭ꯔꯅꯥꯝ ꯇꯥꯊꯣꯛꯎ ꯍꯥꯏꯅꯩ ꯅꯥꯗ꯭ꯔꯤꯀꯥꯟꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯄꯣꯛ ꯊꯥ ꯌꯧꯔꯛꯄꯗ ꯇꯥꯕꯒ ꯈꯦꯟꯅꯕ ꯂꯩꯕ꯭ꯔꯥ ꯑꯣꯖꯥ ꯖꯣꯁ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯒꯣꯄꯥꯜ ꯁꯍꯁ꯭ꯔꯅꯥꯝ ꯅꯥꯔꯕ ꯀꯥꯟꯗꯗ ꯇꯥꯅꯩ ꯒꯣꯄꯥꯜ ꯁꯍꯁ꯭ꯔꯅꯥꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯍꯥꯏꯖꯕ ꯇꯥꯏ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯌꯥꯝꯕ ꯍꯥꯏꯖꯕꯅꯤ ꯏꯁꯣꯔꯒꯤ ꯙꯔꯃꯒꯤ ꯚꯛꯇꯤꯒꯤ ꯂꯝꯕꯤꯁꯤ ꯈꯔ ꯅꯥꯊꯩꯕꯒꯨꯝꯅ ꯎꯔꯛꯄ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯅꯥꯝꯒꯤ ꯒꯨꯅ ꯂꯤꯂꯥꯁꯤ ꯇꯥꯅꯤꯡꯉꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯇꯉꯥꯏ ꯐꯗꯕ ꯈꯔꯗꯨꯗ ꯍꯦꯛ ꯇꯥꯕꯁꯤ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗ ꯊꯥꯗꯣꯛꯅꯔꯛꯄ ꯍꯥꯏꯕ ꯇꯥꯏ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯒꯣꯄꯥꯜ ꯁꯍꯁ꯭ꯔꯅꯥꯝ ꯅꯤꯇꯤꯒꯤ ꯑꯣꯏꯅ ꯇꯥꯖꯕ ꯉꯝꯗ꯭ꯔꯒꯅ ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯇꯥꯖꯕ ꯅꯠꯇ꯭ꯔꯒꯅ ꯊꯥꯒꯤ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯇꯥꯖꯕ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯛꯈꯤꯕ ꯏꯄꯣꯛ ꯊꯥ ꯌꯧꯔꯛꯄꯗ ꯇꯥꯖꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯥꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯥꯒꯗꯕꯗꯨꯅ ꯇꯥꯔꯔꯣꯏ ꯍꯥꯏꯗꯅ ꯇꯥꯗ꯭ꯔꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯖꯣꯁꯀꯨꯝꯕ ꯑꯁꯤꯒꯨꯝꯕ ꯅꯥꯝꯒꯤ ꯒꯨꯟꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯖꯣꯁ ꯊꯥꯒꯠꯆꯔꯤ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯅꯥꯝꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯚꯒꯋꯥꯟꯒꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯊꯧꯖꯥꯜ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯑꯗꯨ ꯖꯣꯁꯀꯤꯗꯃꯛ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯖꯣꯁꯀꯤ ꯃꯐꯝꯗ ꯋꯥꯐꯝꯁꯤꯃꯇꯪ ꯊꯝꯖꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 10 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯄꯤꯡꯀꯤ ꯐꯤꯂꯝ ꯇꯥꯛꯄꯤꯌꯨ ꯄꯤꯡꯀꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯖꯥ ꯒꯅꯦꯁꯁꯤ ꯌꯨꯝꯗ ꯂꯥꯠꯄ ꯐꯠꯇꯦ ꯍꯥꯏ ꯑꯩꯗꯤ ꯈꯪꯗꯗꯅ ꯂꯥꯠꯂꯦ ꯃꯨꯔꯇꯤꯁꯤ ꯌꯨꯝꯗ ꯊꯝꯕꯁꯦ ꯀꯤꯖꯔꯦ ꯑꯣꯖꯥ ꯃꯥꯒꯤ ꯃꯨꯔꯇꯤꯁꯦ ꯍꯨꯟꯗꯣꯛꯀꯗ꯭ꯔꯥ ꯏꯁꯤꯡꯗ ꯊꯥꯗꯕꯅ ꯐꯒꯗ꯭ꯔꯥ ꯄꯤꯡꯀꯤ ꯑꯗꯨ ꯍꯛꯅꯁꯨ ꯀꯤꯕꯤꯔꯨꯅꯨꯗ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯂꯥꯠꯂꯤꯕ ꯃꯨꯔꯇꯤꯁꯤ ꯑꯩꯈꯣꯏꯅ ꯂꯥꯠꯂꯤꯕ ꯄꯤꯛꯆꯔꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯥꯠꯄ ꯃꯇꯝꯗ
प्राण प्रतिष्ठा हाइदना ईश्वर अदुगी थवाई हापगा लाटपा अयाम्बना ओइनदे चुमना नुंसीजबगी पामजबगी मागी सक्तमदु ममांग असिदा अइना हेक निंगजरिबि ईश्वरदु मागी सक्तम लैत्रगदी पुंनिंग चिंगसिनबु वाटपदगी सक्तम मूर्तिदु ममांगदा थमजब ओइना तौई अदुना सुमना पामजबगी सक्तम मूर्तिदु ममांगदा थमजरगा पुंनिंग चिंगसिनबगी दमक लाटपा ओइरगदी तोइदोंना मदु काइरोय लेजसनु अदुगा मूर्तिदुदा अइना करिगुंबा मागी प्राण प्रतिष्ठा तौखरब थवाई हापुरब अदुरगदी इमुंगददी मादु थंब फत्ते हाइजबगी वानी अदुगा इमुंगी मपाल मांगोन गुमकी सरुक्ता अमु ओइरगदी प्राण प्रतिष्ठा थवाई हापदु तौरगसु थोइदोंना मदसु अकाइब लेरोय अदुबु पिंकी न कीजरे हुंदोक्लगद्रा हाइना ताकपीदिबसि होय मदुगिदी अइना इसम चमना मादु थादोकपीखिगेना खलगदी इसिंगदा थादबा याय नत्रगा मफम अमदा अइना नुंसीना मागिदमक हाइरु हाइरा हावथुम दुप थाउमिना जिंग कच्चरगा ngasi मखैदगी बुंगो नंगी सेवा से ननाय ऐ मतिक सादरे सेवा सिंग अमजररोय अदुनि बुंगो लेंबिरो सोधामदा ननाइबु बिदाई पीना बिरो हाइदना नुंसीना बिदाई पीरबो मतुंगदा इसिंगदबु थादबो ओइरो मफम अमदबु थमखिबु ओइरो अदुगिदी करिमता काइब लेरोय हाइनसु पिंकी की मफमदा थमजरी अदुगा नुमित अमदा हेक्ता हुंदोकपा याब्रा ओजाना असिमतंग पाउकुम पीबिरक्लबदी नुंगाइजगनी ओजा खंगदबगी हंगजबनी वारो बिरोई खंजई करी वारो रुगदगे पिंकी वारो बनते सुमना सिंगनबीरगदी अइना पूजा मतंगदी कटपिरो अदुगा ngasi मखैदगी बुंगो बुंगोगे सोधामदा लेंबिरो ननाई बुंगोगी सेवा से मतिक सादरे हाइदना अदुम बिदाई पीरगा थादोक पिखो अदुगा थादो ओइ हारगसु इन साइ मतकता हाइखिबा अदुमना अदुम इन नितिगी नुंसीना मागी मिंगदो सोनजरकपदा मागी मफुमदा दुप अमतंग थाउमे अमतंग हे कच्चनिंगबा अदुम कटपा मदुगिदी अइना थवाई हापुब नतबनिना पुंनिंग चिंगसिनबगी थंबनिना कैसु काइरोय अपामबदा तौबियु हाइदना पिंकी फिल्मगी मफमदा वाफमसी थमजरी थागचरी ताइनरकपदगसिगी तरागा माथोय सुबदा मु लौखसरी बसना कोंब्राई लाटपम सरदा थागचरी ओजा सरदा नुंगाइजै अखोइबु थागत पिरकपा अखोइगी माइकैदगिसु सरदागी थागत वही तराम तराम उक्सबग लोइनना सरदाबुसु अखोइना हाइनिंगाइ लेतना थागचरी ताइनरकपदगसिगी तरागनि थोइसबदम लौखसरिबसना अंजना सिंह हरे कृष्ण खुरुमजरी पाबुंबु हरे कृष्ण अखोइगी माइकैदगिसु खुरुमबिरकपा तराम तराम ओक्सरी खंगदब मयाम अमा ताकपीबगी थागचरी होय अखोइना थेंगनजरुबा हिरम खरदा कना कना गुंबा मरुमपांग सिंह इसिलिनाउ सिंह इमा इबेन सिंह ख्वाइ पुनमकना हंगबिरकपा ताकबिरकपा वाफम सिंह अदुगी पाउखुम पिजबा अदुबु ताबिरबा मतुंगदा नुंगाई हाइना थागतबिरकपा मसिगिदमक अखोइगी माइकैदगिसु अंजना सिंहबु थागचरी अदुगा मखाताना अंजनाना ताकबिरकलिबसि नचासु हंगमता हंगजगे ताकपियु अंजना करी करंबो वाफम ओइबिरबनो महादेव से ऐदी निंथौ काबा नुमित खुदिंगी खुरुमजै कैसु काइदबरा करी काइरुदगे अंजना निंथौ काबा नुमिता खुरुमजरिबा महादेवगी ममिंगसि चंद्रशेखर हाइना कौइ इबुंगोगी नाम लिसिंग अमगी मनुंगदा याउबनी चंद्रशेखर हाइबदी करिगिनो न हाइबदा चंद्रदेव था कौबलाई से भवाना मासी सापदगी मासी मछिक मंगाल पुनमक्सि लोइना मांगदुर लेख्रब मधुबु चंद्रदेव था कौबलाई सिना महादेव की मफमद संजरबदा महादेव न ओ
से नंग तौरुब नापाव की मही अदुना नंगी नसेक नंगान मान की पुनमक सिंह अदो अइबु निंगजबगिदमक नंगबो इन लोकत पिरगे अदुबु ब्राह्मण की सापना नंगी नफमद नसेक नंगान मांगखिबा अदुमदी नंग लेंगदना लेबो ओइसनु नंगी नंगान इन हापीबा हाइबसिदा कमाय हापीगदगे हाइबदा नंगसे थासी पूर्णिमा दि लेरो ब्राह्मण की साप अदुना मरम ओइदना नंगसे थासी सु लेबा अदुगा अइबु निंगजबगी मही अदुना नंगी मपुंग फारब पूर्णिमा की मंगाल अदुसु फुंदोक्चबंगम अदुना थासी पूर्णिमा थागी वांखलकबा अमदी हंथबा हाइबसि लेरगसे नंगबो इन लौखतलिबा नुमितसिदा नोंग मपानबगी थाजा इबुंगोना इबुंगोगी सीरदा सिंखत पीरगा थमखिबदगी थागी खोंगसदसी मसेक मंगा नाइन पूर्णिमा भावगी मतम भावसे लंग नंगाललमगा अमुक पूर्णिमा की हेक नोंगानु मतुंगदगी खजि 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 तपन तपन ममथखरगा थासीदा ब्राह्मण की सापतो मपुंग फाननबा पुरा वंदना ममनखिबा अदुगा नोंग पानबदगी जगनदी उरोय नोंग पानबसि थासीगा चपमानै अदुगा महादेव की जतादा मागी मंगालसी पुथोकबा हौखरे अदुगा मथंग मथंग ओइना वांखल अदुना मरम ओइदना थाजबु महादेव की कोकथक्ता लोक की मतौगुमना लेटिंग बिखी हेदना इबुंगोगी मिंगसी चंद्रशेखर हाइब मिंगसे महादेव द पीखिबा अदुना थाबु थौजान बिखिबा अदुगुंबा महादेव अदो निंगथौ काबा नुमिसिदा निंगजगदौबने याम फै अंजना सिंह निंगथौ काबदा खुरुंबा करी कायरुनी यामना पतितारुरबा नरोक ताबुगुम लेरुरबा ब्रह्मसा फंगुरबदो महादेव ने लौकत पीखिबा अदुगुम थौजाल लेबा महादेव की सोरोन संगजबा बसे मपा नाइद्रबा मही सोइदना फंगनी हैदना अंजना की मफमदा थमजरी थगचरी ताइनरपदा ngasiगी taraga humdo subada muglokhatsari basina pinky film na amka suhanna posama thambirakpo waphamni takpiu pinky kari karamba wafam sithaba yaw bi khrabage yumda lakshmi ganesh krishna ga punna thamlaga latpase phabra maikei da kadomda olaga thamgadage asimatang ओजाना ताकपीरक्लबदी नुंगाइजगनी पिंकी फिल्म होय नसाई गणेश थंबकी एदना होंदोगे न हायरंबदुना अमुक बानोब पोसमदा अमुक युमदा लक्ष्मी गणेश कृष्ण के पुन्ना लाटपसी फब्रा फतब्रा एदना अमु हंगबिरकपनी ममांगदा हाइजखिबदुगा दुम मवोंग चम्माने हाइबदुनी मदुदा थवाई हापगा लाटप ईश्वर नतबनिना तुदोंना कायरोय करिगनो हाइबदा अइना निंगजबगी पुंगिंग अइना निंगिंग हाक्तो अइगी मांग अदुदा मागी सक्तम अदो अइंगोना थौजान की दमक लिंगबीरा उ हाइबगी नीजबदा मागी सक्तम दु पुंगिंग संगनब थंबने मांगदा इबुंग अदे दुम लाक्तोइनी माबु निंगजब सक्तम लैबा लैतबा इन हेंग निंगपु खुदिंग मांगदा ईश्वर हाइबसि ईश्वरनी nganbira doini ai pungning sang badugi matungina aduna kaisu kaide mai kai haibabu mamangda su thamjaki baduni aina khurumba matamde sor khurumba haiba jase ai gi oi thangba pambonga taina bada khudong sana naba mapamda thambiro haibadi laiduna maning ona thamba taragana aina mai makha ona khurumba tai laiduna nongpu ona leragana aina awang ona khurumba tai ai gi oi thangba pambonga taina naba laida mai kai asomda thamba yai yadi haibagi wapam tudongna leite mai kai khuding olaga loina thamba yai ai gi khurum jabagi niyom adubani aina pamjaba mai kai da khurumba yana no mong adu sana thambiyu sumaidana pinky gi pakhum thamjari thagasari pinky tainarakpada sigitara ga mari subada amuk pukhatpi de ibsna basori haisnam takpiu basori kari karambu wafam pungning loksing yamna oijakhri aigyabu thagasari basori haisnam aikhoina thamjariba yahenba production gi wari libagi channel haiba tare wari di
Veda Shastrigi Wari Singh Mahabharata Ramayan amadi tongan ba sigumba wari singi mapamasida kana gumba sing na koina lijari wari sitar matungda tari wari dugi nungda bhap tahouda ba yaurukba adugumba sing adu wahang waina pukhat pira aga koina mu madubu leikhai ta na mayak seng na bhap taminna ba yana na mumongda pukhat sakiba thamjakiba wahang paukhum gi thauramni adubu tongan ba mod phongdok narakta na ngasidi wari gi Veda Shastra gi maramda tana pham oina semjikiba wahang paukhum nongmai jing gi thauramasi mawong kayada wahang kaya pukhat piraktana apun bagi wahang hangpham platform amaga chap managre haibaduni adubu koi khangdaba singdi paukhum pijaroi akhangba sing aduda haibadi akoina thengna jaruba naina jaruba oja singa tanaba yaba dugum sing aduda paukhum si pina naba yariba makai hotna jaduna thamjariba thorum basibu tabiraba matungda pungning loksing yamna oi haidana thagat pirakpa masigidamak basoribu aikhogi maikaidagesu hainingai leitana thagatjaba phongdokchari matungsu pukninggi aninga pambasing pukhatpirau adubu yam hena ka hena mari leinadaba haibatare dugumba wahangsingdadi pukhatpiraktaba pamjai karigino haibada akoina khumba ngamjaroidobado thagatchari basori snam tainarakpada ngasigi taraga manga subada mu pukhatpira ibasina Binu Kumari oina takpiu Binu Kumari kari karamba wafam bhakti khatsari oja aikoi gi maikaidagi taram na bhakti oksari takpiu kari karamba wafam wahang paukhum nungai jai khangjaningba maruoiba yamna yawi yamna nungai jai Binu Kumari aikoina mathaktasu thamjakiba aikoigi thauram masibu tabiraba matungda kanaba yam yawi maruoiba yam yawi haidana phongdokpirakba masigidamak hainingai litana nungaijaba amadi apenba phongdoksari Binu Kumari busu thagatchari aduga irujaba loiraga ising khuju ahum mai makha olaga katlibasibu masi kanadano aigya amanadi leikidraba ipa ipudani haina takpi aduga irujabagi phadi masum khongda sumbasu ipa ipuda sumthabani haibi khangjaningi Binu Kumari asumbani aiga amana takpi haidibu wafam sing asai adubu wafam asida khajitang supplement thamjaba taragadi aikoina ising khuju ahum mai makha olaga kalibasi ipa ipu khaktada nate ima iben singda suni haibasima supplement oina thamjage laioi khraba ikoigi sagai adugi ima ipa ipu iben khwai punamang adugi maphamdani haibasima thamjari aduga irujabagi phadi machum khongda sumbasu ipa ipuda sumthabani haina takpiribasi masidi samdi sumi adubu khajitang arthamadi thoi haijabagi wadi Binu Kumari aikoigi khongda phadi sumba matam dising tahan loidoba matam sidi aina mangarakba matam haibatare haibadi adusu atai nataba dahakari sanskar gi mai suruba midu sanskar gi mai suruba mahak adude magi damak ai awana phongdokpaduda saruk yaribani aduna mai koiruba mai suruba mahak adude magi phadi du sumba matamda khongda tahloidobani haiba matamduda leikhidraba magi mathakta tahanbaga mani amana hayeng maduna asti sansiya haibadi magi asti laukhatjaba numit aduda su mani irujaba matamda magi phadi natraga khudai phi adu madusu khongda sumoidabani srada numit hairiba matam sinataba atai matamdadi madu khongda sumbagi ipa ipugi thakta tabagi wafamdu leite matam akaknaba khara khaktagi wani haiba wafam simatang
ꯕꯦꯗꯅ ꯊꯝꯕꯤꯔꯝ ꯋꯥꯐꯝ ꯑꯗꯨ ꯕꯤꯅꯣ ꯀꯨꯃꯥꯔꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 13 ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯕꯕꯤꯇꯥ ꯗꯦꯕꯤ꯫ ꯇꯥꯛꯄꯤꯌꯨ ꯕꯕꯤꯇꯥ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯕꯤꯇꯥ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯥꯛꯄꯤꯌꯨ꯫ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ, ꯅꯔꯁꯤꯡꯍ ꯈꯨꯔꯨꯝꯖꯕꯒꯤ ꯃꯟꯇ꯭ꯔ ꯍꯥꯏꯕꯤꯔꯛꯎ, ꯑꯩꯒ ꯈꯪꯖꯗꯕꯒꯤ ꯍꯪꯖꯕꯅꯤ꯫ ꯕꯕꯤꯇꯥ, ꯍꯣꯏ, ꯅꯔꯁꯤꯡꯍ ꯈꯨꯔꯨꯝꯖꯅꯅꯕꯒꯤ ꯃꯟꯇ꯭ꯔꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯊꯪ ꯑꯃꯒ ꯂꯥꯡꯐꯥꯡ ꯍꯥꯏꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒꯤ ꯁꯦꯔꯤꯌꯦꯜꯃꯛꯁꯨ ꯂꯤꯐꯝ ꯂꯩꯈꯤꯗꯗꯅ ꯍꯧꯖꯤꯛꯁꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯨꯅ ꯁꯨꯝ ꯐꯔꯛ ꯆꯠꯈꯤꯕꯗꯒꯤ ꯍꯥꯟꯅ ꯅꯔꯁꯤꯡꯍꯒꯤ ꯃꯤꯡ 109ꯒꯤ ꯑꯥꯔꯊꯒ ꯀꯣꯟꯅꯅ ꯃꯗꯨꯃ ꯊꯝꯖꯔꯒꯦ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯕꯕꯤꯇꯥꯅ ꯅꯔꯁꯤꯡꯍ ꯈꯨꯔꯨꯝꯕꯒꯤ ꯃꯟꯇ꯭ꯔ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯃꯟꯇ꯭ꯔ ꯑꯃꯈꯛꯇꯪ ꯂꯧꯈꯠꯆꯔꯤ꯫ ꯕꯕꯤꯇꯥ, ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ, ꯅꯔꯁꯤꯡꯍꯒꯤ ꯃꯍꯥꯃꯟꯇ꯭ꯔꯅꯤ, ꯑꯊꯣꯏꯕ ꯃꯟꯇ꯭ꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯎꯒ꯭ꯔꯪ ꯕꯤꯔꯪ ꯃꯍꯥꯕꯤꯁꯅꯨꯝ ꯖ꯭ꯋꯥꯂꯥꯟꯊꯪ ꯁꯔꯋꯊꯣ ꯃꯨꯈꯝ ꯅꯤꯔꯤꯁꯤꯡꯍꯪ ꯕꯤꯁꯅꯪ ꯚദ്ꯔꯪ ꯃ꯭ꯔꯤꯇ꯭ꯌꯨꯝ ꯅꯃꯥꯡ ꯌꯍꯝ꯫ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯁꯤ ꯅꯔꯁꯤꯡꯍꯒꯤ ꯃꯍꯥꯃꯟꯇ꯭ꯔꯅꯤ꯫ ꯃꯟꯇ꯭ꯔꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯥꯔꯊꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗ ꯎꯒ꯭ꯔꯪ ꯕꯤꯔꯪ ꯃꯍꯥꯕꯤꯁꯅꯨꯝ ꯍꯥꯏꯕꯗꯤ ꯑꯁꯥꯎꯕ ꯑꯃꯗꯤ ꯊꯧꯅꯥ ꯐꯔꯕ ꯃꯍꯥꯕꯤꯁꯅꯨ, ꯖ꯭ꯋꯥꯂꯥꯟꯊꯪ ꯁꯔꯕꯊꯣ ꯃꯨꯈꯝ, ꯅꯍꯥꯛꯀꯤ ꯁꯥꯔꯕ ꯑꯃꯗꯤ ꯃꯩꯁꯥꯅ ꯃꯔꯣꯜ 3 ꯐꯥꯎꯅ ꯆꯪꯂꯤꯕ, ꯅꯤꯔꯤꯁꯤꯡꯍꯪ ꯕꯤꯁꯅꯪ ꯚദ്ꯔꯝ, ꯍꯦ ꯅꯔꯁꯤꯡꯍ ꯚꯒꯋꯥꯟ, ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯔꯤꯕ, ꯃ꯭ꯔꯤꯇ꯭ꯌꯨꯝ ꯅꯃꯥꯡ ꯌꯍꯝ, ꯑꯁꯤꯕꯕꯨ ꯖꯣꯏ ꯄꯤꯕ ꯉꯝꯕ ꯅꯐꯝꯗ ꯅꯅꯥꯏ ꯑꯩꯅ ꯆꯪꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯔꯁꯤꯡꯍꯒꯤ ꯃꯟꯇ꯭ꯔꯁꯤ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯕ ꯂꯩꯇꯅ ꯅꯤꯇꯤꯒꯤ ꯑꯣꯏꯅ ꯁꯣꯟꯖꯕ ꯅꯠꯇ꯭ꯔꯒ ꯑꯀꯤ ꯑꯈꯪ ꯃꯐꯝꯗ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯟꯇ꯭ꯔꯁꯤꯕꯨ ꯅꯤꯡꯁꯤꯡꯖꯕ ꯁꯣꯟꯖꯕ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯑꯀꯤ ꯑꯈꯪ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯆꯔꯒ ꯃꯥꯏ ꯄꯥꯛꯄ ꯐꯪꯏ꯫ ꯄꯨꯟꯁꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯅꯔꯁꯤꯡꯍꯒꯤ ꯃꯍꯥꯃꯟꯇ꯭ꯔꯁꯤꯃꯇꯪ ꯕꯕꯤꯇꯥꯅ ꯄꯨꯈꯠꯄꯤꯔꯛꯏꯕ ꯋꯥꯍꯪꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 18 ꯁꯨꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯕꯂꯥꯕꯇꯤ꯫ ꯇꯥꯛꯄꯤꯌꯨ ꯕꯂꯥꯕꯇꯤ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯩꯒꯤ ꯁꯪꯒꯥꯏ ꯑꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯕꯤꯔꯕꯅꯣ? ꯀꯨꯁꯇꯤ ꯌꯦꯡꯖꯅꯤꯡꯉꯤ, ꯌꯥꯒꯗ꯭ꯔꯥ? ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯎ ꯑꯩꯒ꯫ ꯕꯂꯥꯕꯇꯤ, ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯃꯊꯛꯇꯁꯨ ꯚꯤꯌꯨꯋꯔ ꯑꯃꯅ ꯄꯨꯈꯠꯄꯤꯔꯛꯇꯅ ꯂꯩꯐꯝꯗꯨ ꯇꯥꯛꯆꯈ꯭ꯔꯦ, ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯃꯒꯅꯤ꯫ ꯑꯗꯨꯕꯨ ꯕꯂꯥꯕꯇꯤꯒꯤꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯋꯥꯔꯧꯕꯤꯒꯗꯧꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯍꯥꯏꯕꯕꯨ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯃꯥꯝꯗꯣꯞ ꯃꯥꯏꯀꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯍꯦꯟꯕ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯐꯝ ꯑꯁꯤ ꯑꯣꯏꯖꯕꯅꯤ꯫ ꯑꯗꯨꯒ ꯀꯨꯁꯇꯤ ꯌꯦꯡꯕꯤꯅꯤꯡꯕ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯅꯩ, ꯑꯩꯅ ꯃꯊꯛꯇ ꯊꯝꯖꯈꯤꯕꯗꯨꯅꯤ꯫ ꯀꯨꯁꯇꯤꯁꯤ ꯏꯁꯥꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯄꯣꯁ ꯈꯔ ꯁꯦꯝꯕ ꯍꯧꯖꯕꯅꯤ, ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯕꯕꯨꯗꯤ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯍꯣꯏ, ꯑꯁꯨꯝ ꯑꯣꯏꯗꯅ ꯊꯥꯡꯒꯠꯄꯁꯤꯅꯗꯤ ꯀꯨꯊꯤ ꯌꯦꯡꯕ ꯍꯦꯛ ꯉꯝꯕꯃꯛꯇꯤ ꯑꯣꯏꯗꯦꯗꯣ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯌꯦꯡꯕꯤꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏꯕꯁꯤ ꯇꯥꯟꯅꯁꯤ, ꯑꯐꯕꯇ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯁꯨꯝ ꯑꯣꯏꯗꯅ ꯕꯂꯥꯕꯇꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯋꯥꯍꯪ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯁꯤꯗ ꯌꯥꯍꯦꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫